Manipuri Wari. Click the subscribe button and press bell icon to know latest new videos. Thoibana kauraga lai. Ima, oh Ima, Tombi, oh Tombi. Kai chat khrazano. Amata kauba tadrisibo. Oh Tombi, kaubro yambung. Tombi na khumlai. Adudagidi thoibana. Kaudene, kanana kauragene. Thoibina mukhumai. Hauji yambung na kauri dudi. Thoibana mu. Kauradi khumba yadabra ha. Tombi na mu. Aduna ba aisu hanglisidi. Thoiba yare chalo phadi sabon puro. Nong kitang chubaga yade lambi sisu pelabani. Tombi imungda changkhre aduga phadi sabon purga thoklai. Mabung dapi. Thoiba na makha tare. Ima di chak chakrabo. Tombi na khummi. Hidak di chakraba. Tombi na khummi. Thoiba na tumkrabo haujikbo makholga tade nemda. Tombi na khumai. Thoiba noi napagi wahairo. Wahi khudingi. Tombi ai ipado nangidi napa natrabo. Lai on krabdo sumpali kaigino. Thoiba nang napalanba nang nanado tatkani nang. Imungdagi mama me mana. Ibungo nang halabra. Thoiba Ima kaigino amuk thora idubo. Lao changase. Ima ngasidi ai paisa fange nga lairke tawbane. Chak lor manena lairaktre. Tombi nganna halakpadi thanana fabro. Thoiba thabak to loramdradi kamaina halaktorige. Tombi paithoki. Mamana yarese sel kayano phangeibo. Thoiba sor sang hondoklaga. Lising mangani thabak to ngasi loisilame. Mamana adudi hayengdi thabak lepene. Thoiba nong nini di thabak mapam amamuk thikiba tare. Mamana thabak na thabak oikre. Ibungo nangsu noigi thabakki kari no thabido khari yengudana. Thoiba as kai kana nomada haujikti selgi matamne. Madu oiroida aikhoina ngamgadaba natte. Ichalbudi mi oinaba semgani aina. Tombi yambung aisu laik tambase toke. Fi sabra kaino yambungi mateng. Thoiba wa marak phattale. Yare lepo angangdi angangdawna laik to papa dana laiu yare. Aigi chakpiro lamana sirabani. Thoiba machin manaw anidani. Mama lukrabina yokchabani. RK oijarbasu laikai duda yam to na hingli. Mapa cancer na narduna phana kuina lairmi. Mapa layeng bada lairambal lantum loina loikre. Mama mema mapurobe laikidabadai wakhalaina oiduna. Haujiksu hidak thaba yadana laire. Mapangalsu yamna sonjili. Imung mangol khaktani kapai thokpa ngamliba. Thoiba class 12 phawbudi tamhawi adubu machalbudi phajana semge khanjai. Thoiba masak yamna phajai kuchu ngawi. Masa mau phai nupada nupa mali. Uro mina ngaunai adubu. Thoibadi ngasi phawba nupi nahagi interest laitri. Somdana ama Pomila. Hai achauba. Achauba Ima. Mama Pomilana. Nachandubu kai numitano mana lakani haibadubu. Achauba date 13 dani ma. Masu sida oina laik mkhado tam lagian haibani. Pomila phare icha laitabase yang hangi nungaite. Achauba akoi hentoi phone tawre Ima. Pomila payu Ima ga wari chage. Achaubana hello hentoi tamo. Achaubana hentoi mama se nanga matam khara unadabaduda BP stock tawdore ne. Hentoina
Ngaiko ai hana amta lakhige kono tawru hayu stock to achauba hainaro se imada pige Promila ibema nachega angang singadi ana ya yaudabra henthoi bit kati ihe masa aidi hangbidene mi hanaga hangbagi wani Promila ihe imana soikra boire ho ichabu kamdorige nungairiba natro henthoi ho nungaijariye nasunupaga phunabada sidore aigase mana phubada popaban Promila haima nangdi kariga angang duga manariba henthoi sisu engonda tainariba ho angang na thangna thilladi ahaldo sibani Promila haima sidi singba kemta hendena henthoi us ima ai sum I karak tore thammage aigi michang amata leite asi hairam laga phone phat kak thatki henthoi machin manau ohumni mache thanga da mayum pali mache gi nupadu Delhi da thabak tawe aduna imung punna Delhi da adum leire henthoi gi mapa laikhidre mapa na leingai da property yamna thambirami dukan plot kaya amasu lei gari gi showroom su lei mayam du macha ahal achobana yingchinduna lei achauba yung kai pandri henthoi di ipang pangjai irang phalangi wakhal leijadre somda mu mema mangon phamduna lei thoiba thongal dagi changlei mema ibungo nang la aba kamdaure thoiba ima thabak mafam leitri ka chau thoina ama haibudusu mi atopa na paikre hai mema kamdawni sum thabak lepladi mi gi sindoi mayam siga parese isa su waram nani nongni ni pothaba oina maningi ingkol matek to tawkhayu ima famna kai no khara thajinge thoiba yare thabirunu tawbudi tawge akhoi tombina mai thajani mema ibe magisu form thajinba haibra karino palambani ne thoiba se lairinge sida tahura dawni mema kanano ne nang khura chawba natrane changlai sibo thoiba as mani ma nanga sanaro ai imungda leige ai tension lakani maga wari sanaba mema ibungo chawba hekta kakhalause pida somda famu chawba itaima I famjararoi tha hum sure sendoi su hunde selep hanbra haiba suhande imungi mi loina saunare wakhal khardi khanthabiba phabra na khanjai mema ibungo aikhoina hulliba sendoi se ibungo hoidangi natte do aduna sinaba hekta kona haude aduna ni handakti soidana sendoi do pina ba tawrage chawba hera itaima migi na soiba yade na adum piba aigina thawai isa sabidaba masi nungaiteda itaima ngarang thoibasu paisa phangki aiba khangjai adunara haujik ai lakpa ubada lot krishna mema lot panati bungo imungda thabak wa marak thatli chawba ai loina khangjai itaima chelep to hanba ngamdragana ngamde hekta haibiu kayano khara hapjarage yumin kholse lawjarage ne mema natti ibungo madu haigano nacha singi minungsi khara yengbiu chawba minungsu yengbagi natro ngasi phawba itaima hoina leiba phanglise hera itaima bera kanarakani ko wakal munna khanthabiu ai yaujarage chawba chatkre mema chawbagi maikai yengawi milu pirang ihaure thoiba imungdagi tapna thore thoibana ima mema mapido macha ukini matagum sattai thoi memana ibungo aikhoigi pata makhoigi khata laikibasina imana wangang mangamdre mina asu usitana ngangbase thoiba ima kaisu khalgumse nacha leirisidi aina selap to hangani moina miyoibagi wakhan khalamlabadi aikhoina asu wagadro aikhoiba asumna laigadro